Miyoiba ama oina poklabadi nomadi soidana sigadaba leirabani adubu ifurup ireipakidamak Thawai katpa ngamba haibasidi athoiba singdagi athoibani haina sana konung ultra saklengi Angom Ningthou Poireiton na phongdokre wafam asi kuki militant singna landarakpadagi Manipur gi apunbagi saktam kannaba amadi maitai miyambu ngaksanabagi pandamda semkiba lamlai kendra village volunteer force lingkhatkibagi kumon thauramda phongdokhibani lamdam asigi CSO Paibi amadi masak naiba mioi kayana saruk yaduna red zone oiriba sabungko khulgi community hall da pangthokkiba thoram aduda Angom Ningthou Poireiton na makhata na hai lamdam asida thingbinaba leitraba amagum mapalamdagi mitop kaya leptana sangsilakpa asina lamdam asida ngasi pamdaba thongdok kaya thoktuna miyam awaba khudungchadaba kaya mayoknari Talak asida aikoi maselgi marakta amana amabu chingthanaba manba amana amabu hunaduna leibagi thawong kaya chatharakliba asi miyamgi oina yamna laibak thibani aikoi masengi marakta leiriba wakhalon khetnaba kaya asi kauthong aduna ireipak iramdam asibu kannaba aikoi punna honaminasi hainasu miyamda appeal tawkhi wafang se thamjari ai shukar ma tawla rojage Pokoknya sih betul ini, ibu ini bagi dan kita Thawai kontrol orang lain sih, atau pokoknya ini apa, si kalau orang buruk ini, ya kan orang yang option tu ini, atau orang lain lah, misi juga kan kita misi mana orang ini, atau orang lain itu nanti paham kayak apa sih, nanti yang ini, karena di sana ini kasar ini mana darah, apa ada sekitar lah, apa kata kalau sudah misi orang lain lagi. Masih ada orang masih amaga yang dia mau mana terus untuk dalam itu, aduh tinggal tharaga, orang ibarat kan dari hai bawa fungsi thamin tharaga, ilang dalam saya mungkin kita lihat sih, hai bawa fungsi thamin tharaga hai terusin dari, cuma aku kan itu.